Kangleipak News Tengbang Loop KNTL meeyambu khuramjari. Lamdam asigi awa-ana taraba henna sotharaba emung singda KNTL angamba mateng pangjaduna lakpagi saruk oina ngashisu Salungpham Mamang Leikaidagi Sarangthem Amarjit Singh chahi 33 gi loinabi Sarangthem Jelly Devi amadi emung manungna houjik-houjik thengnariba awabagi oiba thamoigi oiba paudam ama KNTL meeyamda thamjari. Aing Sarangthem Jelly Devi ai Salungpham Mamang Leikaidagi singda nakna leibane akoi gi khunji bangkar saraga lan maram oiduna chahi ama sure suda nomda mafam leitabdina subam nomfam gi mafam leite aduna sada yada hingda yadamnina isani sure ai nupi am nupa ai puroibana thabak suba satpani thabak suba satpada Pan porom pata simana yumna yon tharakdana hojik phibam sadana hospital sise hospital da leiri operation amadi loigre tawdo ama wali paisa nung sa leitabana ai ipuroibagi thawai da mayam mafam dai aina ipuroibagi thawai nijari leiri bo organization amadi lebaki government singna sumateng pangbiu ai awaba udan ai ingholam lejade yumpham masiyadagi henna ipuroibana pangapang suraga nomgi sara talaga sabani yumpham masijo ai wonaba honajai ipuroibagi thawai tabu kalladina yumpham jina pejada mafam oibanina kanana su lawlingde sana lupa lejarama punama kaiduna ipuroibabu yengda maduna ju honaba ngamde hojik paisa laktare ni pa sujan gre operation ama ju wali aduna mayam na mateng pangbiduna ipuroibagi thawai ba tukanina sibam no laitana isani jiga ingauda punsi miyam na kandidana ipuroibagi thawai pa ai jali pigli nong sakwa mabuk tan sawa ngamde mo yona na amadi class 1 kare amadi lek taman luraga taman mangamdadana mingchan mangamdadana kadana leiri macha jing set pa cha maning thung bujung amjade suda di yada banana subam leitabana arapa babam da bok chubu japana siman tawdana laibak thibadagi ondharakdana yumthakdagi phibam chana siba hingba khangdana leiri leiri laibaki angamba tawjingna ju paliba government singna ju leibiriba mayamjina aigi puroibagi thawai kanbiduna pigliba macha singi amandi aigi yegbiduna leibaki saitagi ju agama mateng bangiduna aigi puroibabu damakta mayamgi marakta tilan mangamanbiwana mayamgi mabamda yana nijari. Sarangthem Jelly Devi gi mapuroiba Sarangthem Amarjit chaliba June Fri tang 13 nomaijik numita mahangna thabak suriba yum adugi yumthaktagi taratuna poki sharukta henna sokhibana houjik-houjik sijo hospital langon gi ICU da leiri makhatana Amarjit ki apokpi mama Sarangthem memsana asumna KNTL gi executive member singda thamoi shokna paudam birakhi ai Sarangthem cha kawi ai Salungpham Mamang Leikaidagi ni hoji rep jol ori banga pham koi kuki thangna mamang ji da yum taram kuki ki thangna ba lairang mamang ji rep jol oidana bangkar sari banga pham chi mak chidagi ni ai je ai ge thongga handa bangkar sadana chahi ma phara ba lan ji da yam wana ai hi sa je macha ni ge yoktana subam nompham leitana ma je imban ta bok chu sala pu ba ta yum mam pai yum ta gi tarakdana sijo tanda nga chitara homdoi ni chore gyan ma mir kara di lai nga chitara homdoi ni chita ma churi bai mong duna paisa ning sakara mateng tau duna isa bu hospital pukhathana rawi jukana operation je tawbirame mayami chilina ngai ba magi sbari samangi chilina machan macha mayam na sumateng angam ba pangdana yang khai samta yang chonga pangdana isa ki thawai kana honari ai sage thawai da dikkan biu khoi chura no macha mi kai sulai te yum pham che che da na yum bam ai yon gya na ko chen chen mani nga chi bau phang ma chu lai tre ma ti ngam ta di pang biu mayam da jeri ka bu kan na phang ngam ba re bi yon da ni sage thawai kan na bo na bani mayam da gi ai sage thawai kan na ba bi ka ta ni sage mayam da chi bi da nam ta ni
ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯗ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯃꯨꯡ ꯑꯁꯤꯗ Kangleipak News Tengbang Loop KNTL na angamba mateng panglagani amadi lamdam asida leiriba pukchen chawraba khwai tarana hariba imung asigi amadi pikliba masa ani sigi damakta nungsibiduna angamba mateng pangbiyo hadana Kangleipak News Tengbang Loop KNTL gi Leikaidagi meeyambu mafamda apin tawjari